Hojik Kuki kapgi matam amuk yauraklani mipum khudimak Kuki gi misangda loina leibadi oiroidana maral leiba Kuki sing maibu fina kuptuna thamba yadabagum makoigi maral sing putoktuna uthokpagi darkar amadi leigani NIA na KNA KNF amasung UKNA Chennai haina court report pikhalakre Paujel News Service na phongdoropagi matung ina Sahi asigi January 19 gi nungthin pung 3 ga minute yankairom taba matamda Bishnupur district gi manung chanba ningthokong kha khunauda mapa macha yauna mioi mari Kuki militant sing na hatkibagi thodokta National Investigation Agency NIA na Kuki gi militant group KNA KNF amasung UKNA Chennai haina court report pikhalakre Ngarang NIA na thodok adubu thijinduna makoigi oiba charge sheet special court NIA Manipur na thodok asida chenaba NIA ne farba Lumin Sai Kipgen Elias Langsing Mang Elias Mang Elias Levis chahi kuntra manga apokpa Songin Chusampur district Mamong village ki mathakta thangalakibani NIA gi charge sheet asi accused asina chathakiba offense tongan ba section gi makhada cognizance lawruba matungda high river court asida thangalakibani NIA gi investigation aduda accused asi ningthokong kha khunauda mapa macha yauna mioi mari hatkibagi thodokta hakthengna Chennai amadi accused asi Churachandpur DC amasung SP office attack chathabada security na nongmai kapada makhongda soktuna Guwahati da layengnaba lon chenkibadagi NIA na akaknaba paw phangbadagi mahak Guwahati gi hospital amada phaba ngamkhibani aduga Assam Dispur gi police nasu mahakki mathakta case ama register tawbasu laikre haina pali NIA gi charge sheet aduda accused asina judicial custody interrogation da mahakna phongdokhibada ningthokong kha khunauda mapa macha yauna mioi mari chahi asigi January 9 da hatkibagi thodok adu Kuki militant group KNA KNF amasung UKNA gi apunba kedar sing Chusampur district lomdagi ching lambi da laktuna ningthokong kha khunauda terror activity sing chathanaba lakhibani hairiba Kuki militant group sing asigi kedar sing na apaba makhalgi khuchu khulai sizinaduna hairiba mioi sing asi tamthina hatkibani haina phongdokhi NIA gi charge sheet aduna case asiga mari leinana chathariba investigation asi mapung fana amadi atai chenaba sing adu phaduna chathagiba logtunaba sing khangdoknaba court asina under section 302 307 154A 120B 34 IPC amasung under section 16 18 20 of UAP Act amasung under section 25 1A 27 of Arms Act ki makhada cognizance piduna case asigi trial hobinaba prayer tauki thodok aduda leikhidrabasing adudi ningthokong ka khunaudagi oinam bamonjau amadi mahaki machanupa Manitomba Thiam Somendro amasung ningthokjam Nabadip Singhani Armina Kuki militant sing michang changi haina center amasung state ta cherol thakre Kuki militant sing na sangran chingsang amadi maitai ga tainaba mafam singda bunker sajinduna maitai gi khul singda toina attack chathaba asida kom amasung kharam singna tauba attack oina uhalli masina Kuki militant sing na kom kharam amadi maitai singi marakta yaknaba puraknaba selli tongan ba village authority sing amasung committee sing na Indian Army sing na Manipur da thoklibe irang asida Kuki militant sing gi bunker sing sabada chauna mating pangsilli haina state amasung center gi authority sing da wakat che pisin khre Manipur da deploy tawriba Indian Army sing da tongan ba charge sing panba asangba warol sing adu Union Home Minister Amit Shah Union Defense Minister Rajnath Singha Chief Minister N Biren Singha da Laikot Faizol Village Authority Laikot Kharam Village Authority Yengampokpi Village Committee Thamnapokpi Village Committee Sabungkhok Khunau Village Development Committee amasung Development Committee Sana Savi of Lamlai Constitution asina chingbana che thabani sithi aduda Laikot Kom Village Laikot Faizol amasung Laikot Kharam Village sing asi kom amasung kharam phurup na namna khundaba khul singni aduga yangang pokpi thamna pokpi sana sabi amasung sabungkhok khunau hairiba khul sing asina maitai singna khundaba mapam singni kom amasung kharam phurup sing asi matam koina dagi maitai phurup singa nungsi sanana leiminaduna lagli amadi Manipur da thokliba irang asida phurup ani asi saruk yade amaromda sangran chingthakta Kuki militant singna makhoi gi bunker sajinduna sangrang chingkhongda
खुंदारिबा कोम अमसुंग खारम फुरुपसिंग असी अरानबा मवोंगदा मियामदा उहन्नबा सिनबा थवोंगनी कुकी मिलिटेंटसिंगना संग्रान चिंगसांग अमदी मैतई गताइनबा मफमसिंगदा हौजिक बंकर 15 दगी 10 फावबा साजिंदुना मैतईगी खुलसिंगदा तोयना एटेक चथबा असी कोम अमसुंग खारमसिंगना तौबा एटेक ओइना उहल्ली मसीना कुकी मिलिटेंटसिंगना कोम खारम अमदी मैतईसिंगी मरक्ता येकनबा पुरकनबा सिल्ली मरक्सिदा कुकी मिलिटेंटसिंगना रिजर्व फॉरेस्ट एरियासिंगदा बंकर सारिबसिंग मरी लेनबसिंगदा हाइजदुना लागली सिथि अदुदा थीबा खंगदना लेरिबा लाइस्रम कमल बाबूबू आर्मीना मसक खंगदबसिंगना फाहनखिबनी हाइना मराल सिरदुना इंडियन आर्मी अमसुंग सेंट्रल पैरामिलिटरी फोर्ससिंगना न्यूट्रल ओइना लेदुना स्टेट असिदा शांति अमदी तंगदु लेताबा पुरकनबा होनबियु ब्रिगेडियर पीके सिंहाना लुचिंगबा आर्मी असी सीआरपीएफ नत्रगा बीएसएफ ना महुत सिंदोपियु हाइना वकत चेरोल अदुदा पल्ली मणिपुर की सक्तम अमा मयेक सेंगना थंबा ngamdriba फावबा तुमिना लेरोय चीफ मिनिस्टर हौकिबा मतम कयादगी इरेबाक इफुरुप असिबु कन्नबो होनदुना लागली होचु होनखिगनी अमदी इलीगल इमाइग्रेंट सिंग याउदबा मणिपुर की सक्तम अमा मयेक सेंगना थंबा ngamdriba फावबा तुमिना लेरोय हाइना मणिपुर की चीफ मिनिस्टर नोंगथोंबम बिरेना फोंदोखरे वाफम असि ngasi डिपार्टमेंट ऑफ आर्ट एंड कल्चर नि सिंदुना लांथाबाल चिंथक्ता लेबा मितै निंगथौगी कोनुंग ओइरंबा अमदी मफम अदुदा मतम सांगना असम राइफल्स लेसिंदुना मैतै मियाम निंगतमना चंगबा ngamlamdaba adu लेंगाकना होनबदगी ऑल पैलेसदगी असम राइफल्सिंग अतोप मफम अमदा होंदोखिबा अमदी मफम अदुबु मियामदा खुचिनबगी थौरमगा मरी लेनना फोंदोरखिबनी चीफ मिनिस्टर एन बिरेना मखा तारदुना हाई मतम कुइनदगी मणिपुर मियामना लांथाबाल चिंथक्ता लेबा मैतै निंगथौगी कोनुंग ओइरंबा मफम असि मियामना निंगतमना चंगबा फंगनबियु हाइना लेंगाकता तक्सिनदुना लाकपा अदु ngasi mafam aduda leramba Assam Rifles atopa mafam amada thamduna aikhoiga tanna thanaba yararoidaba mafam asi miyamda sinaba ngamba asimak hainingai leitana nungaiba fawi nakal amoromda handak ikhang khanghodana 57 suba mountain division da thabak suba sangkiba miyoi ama mafam khangdana mangkibagi nungaitabasidi adumak fawi adubu Masigi thoram asisu tangai fadana tawdaba yadaba amani university asida army sing laisin bana academy atmosphere da akaiba piba maramna hongdokpani loinana gambir singagi konung oiramba mafam asi aikhoigi horticulture oiba mafam ama oibana hana leramba asi semgat saganaba lupa crore kun sanction tawduna leire mafam asi ningthina semgat saganaba honabada university asigi akhang ahai oja singnasu mafam asigi matangda advice PBU amadi Kanchipur da leiriba Manipur University campus manungda thamliba gambir singhagi mitam asigi mafamda anauba makalgi museum ama athuba matamda saba horagani hainasu mahakna makha taki Ngasigi thoram aduda Power Minister Thongam Biswajit, Youth Affairs and Sports Minister Govindas Kwanthoujam, Education Minister Thonaujam Basanta Kumar Nasingba atai MLA Minister kayana saruk yaki. Kotuna kaukiba pung 12 gi total shutdown na mahausa gi punsida chauna akaiba pikre. Committee on Tribal Unity Kotuna Kangpokpi District ta kaukiba pung 12 gi total shutdown na National Highway Imphal Dimapur lambi dasu chauna akaiba pikre. Hairiba shutdown asina Imphal tamna thausilakadaba potchei puba gari sing amadi Dimapur tamna potchei lauba chatkadaba gari sing lepkre. Passenger puba gari sing susana khidre. Total shutdown asigi manung channa Kuki Furuki Yamlaba Miyamna Ayuktagi Hoduna mass protest Sataki mass protest asi Kangpokpi district ki Gangi Fai Sapar Mainya Kaithel Manbi military colony amadi Brigadier M Thomas Ground Kangpokpi Yauna Leimakhong Kangsup New Kaithel Manbi amadi Tuilang region da pangthoki shutdown manungda government amadi private institution gi thabak thoramsing yauna lambi da chatok chasin tawbada athingba thamki ningsingba yai leimakhong gi akoibada chatok chasin tawbada Indian Army na athingba pibagi mayokta Committee on Tribal Unity Kotuna thasigi kunthra gi ayuk pung 3 dagi numidang wairam pung 3 fawba pung 12 gi Kangpokpi district ta total shutdown lauthokibani